Chief Minister की Jiribam khongchat Lakhipur constituency the vote khombagi program yaode. Chief Minister Khemchand की अनिरक सुब khongchat ओइना Jiribam the चटनब सेम साबा पुमक लोइख्रे. माकी khongchat asida akai atoi thoktanaba ngarangdagi hauna police IRB MR amasung Central Force ki team kaya marum National Highway 37 ki mafam singda chaithokla ka thamkhre. Hayeng ayuktagi haugadoriba Chief Minister ki khongchat asigi manungda Assam Legislative Assembly ki election da BJP ki mirep singi vote khombada Silchar da chatlaga Lakhipur constituency da vote khombagi program amati yaude. Mafam asida Congress ki ticket ta maitai macha ama mirep oiri. Adumakpo mahangna Kasar district ki Udarbon constituency da BJP ki mirep ki demak Rongpur khulda amasung Halakandi district ki manung chanba Jiribam khulda BJP ki mirep ki vote khombadi yaugani. Mafam sing asidasu maitai gi voter masing yamna leiribani. Khongchat asigi matangda fangba pauna hai Chief Minister Khemchand housing maki oinadi National Highway 37 da MLA mayamga loinana April mari gi ayuktagi chananaba thorang tori. Mahangna Jiribam hek yaubaga lengak pokpui police outpost yengsingani. Ningsing khulda leiba Jiribam district hospital gi phibamsu Chief Minister na yengsingani. Madugi matung tarakpada Chief Minister na lamlen khunda chatkani.